FMR की Wathokta Ansam की Khongjang Manungda Senapati District की SP की Gari Mathak Makha Onthokkhre All Naga Student Association Manipur Ansamna Pung Nifunipan की ओइना चथरखिबा Khongjang की ngasi ahanba numita Naga taba mafam singde leiba tongan ba government office sing thonglon sinbagi Khongjang chathakre Senapati District की SP की Gari akai atoi thokre Center lengakna FMR lokthokraba matung Naga taba mafam singda border fencing khabagi thabak chathaba yaroi haina Naga furup singna mari leinaba singda kayarak haizeduna amadi memorandum kaya pisinduna amadi non violence protest kaya tawkhrabasu lengakna thawoidana border fencing khabagi thabak chathaba haunaba Khongjang paikhalapagi mayokta ansamna ngasidagi hauna pung nifu nipan ki oiba akanba Khongjang changsin bahukre Khongjang aduda Senapati District Students Association SDSA Mau Student Union MSU Marami Student Union MKS Paumai Naga Student Union PNTM Thangal Student Union TAS amadi Jalerong Student Union Senapati John ZSU SZSU Khongjang adu saukatki Khongjang adu chatharakpada Senapati District Headquarters ta Armed Force singa protest tawriba singagi marakta muknaba thokpadagi Superintendent of Police SP gi gari akai atoi thoki thodok adugi matangda hojik phawbagi oina mari leinaba singna official oiba statement thoklakpa leitri amadi student body aduna Khongjang adu hayeng phawba chathagani hairi